Let us make green Manipur. Let us make our Manipur green. Hayeng natai sada ba comment people katukaran communal sagana ba tawusing di moigi service record police na FIR loi logani. Mahirol dagi lemina panataba atopal lamdagi lamakhang da sanglaglaga aikhoigi puwari da singchap tharakpa yaroi asiguma mioi sing asigi mathakta logi oiba thabak chap chana laphatkani haina Manipur gi Chief Minister N Birena phongdokre wafam asi tha asigi tangkunda Mau Council amasung masiga subordinate group singna Manipur gi Chief Minister N Birena sangshiliba war on drugs ki khongjangda angama mating pangani haina lokhiba warep ama Chief Minister N Birenda ngasi pishin khibaga mari lenana pangthokpa paugi mifum amada mahakna phongdokhibani Mau Assembly Constituency ki MLA Losi Diko Horticulture Minister ki lepau haukip amadi Mau gi tongan ba CSO amasung village chief ki village chief sing yauna pangthokhiba paumi singa unaba aduda Chief Minister N Birena hai Manipur ki puwari mayak sengna khangdana atoppa lamdagi lamakhangda sanglaglaga social media da wakai toba amasung nungsi chanana maihorol dagi laminaragliba phurup singi marakta singchep tharakpa khudimak logi gi chapchaba thabak laphatkani asiguma kanglop phurup naiba amasung state asigi oiba thabak thoram singda khut thinjilakpa mioi singdagi laptop piu social media da kanglop phurup naiba wafum thagatpa amasung comment tawriba singi mathakta lengak asina kupna monitor tawri makoi sing adugi mathakta suksai shoidana FIR pangani loinana makoi sing adu lengak ki thabak inkhang tharakpagi police verification torapa matamda social shoidana dasa tagani hainasu Chief Minister N Birena makhatana phongdokhe Ama pandagi aikhoigi marakta mithin gai waina sizinariba sanaraiba adugi madakta legal action logani logi gani kanamta aduga sakam pangdok doroi pangmukpuda pangdok doroi social media gi kari gi loina koi cyber crime gi hena kankalale hayeng natai sada ba comment people katukaran communal sagana ba tawusing di moigi service record police na FIR loi logani hek communal toiba aduga jati emagi masakta khanaba yaba adagi Manipur da irang thokpa yaba Bharat da irang thokpa yaba comment pibasing ngasi phaba yai phadaba yai but FIR salakanda hayeng moi gi government service kumba kari kumba gi police verification da everyone will be marked maram disidi government am serious one lawi aduna yaringai communal oiba don't maitai dagi oiba yai Naga dagi oiba yai Koki dagi oiba yai Maitai Bangal dagi oiba yai or any communities Manipur da leba Gorkha dagi oiba yai mayang sing leba sing de oiba yai communal toll tobiganu government tolerate tawroi aduga madu hayeng thaba ama khale sange drogana police verification da madu gumama leire yaraktre hargana ningba kainingai oigani Sanapati district ki manung chana leiba maugi akoibada popi pambi thaba natraga makhal amadagi mayai kaba chinjak lalonba amadi sijenabada athingba thamle haina Mau Council na lokhiba phirep adu ngasi Manipur gi Chief Minister N Birenda khanghankhre ngasi Chief Minister gi Bangloda Mau Council Mau Women Union Mau Student Union Auckland Village Authority Village Safe Association Sanapati amadi Janglangrang Student Union Assam Manipur amasung Nagaland gi mute singna tha asigi tangkunda Mau Council amasung masiga subordinate group singna war on drugs ki campaign da angam mateng pangani haina lokhiba ware adu Chief Minister N Birenda pisinke thoram adu mari lenana pangthokpa paugi bifum amada Chief Minister N Birena hai lamdam asida khundaminari bafurup khudimakna war on drugs ki khungjangda amatu oina thengnamin leminagadabani khongthang ama lerpa sina aikhoigi mission asi shoidana mai pakane aikhoigi amato oibigi wakhalona sina state asigi matamgi oina torakpa issue singda punna thengnaminasi ngasi maugi miyamna lamdam asi kannabagi damak lawriba phirep asi thagatba ngamde asigong khongjang asida miyam punna saruk yaminabagi tangai fadaba chauna lei mau asi Nagaland gi ngamkhaiga khundaba oibana yamna sensitive oiba mafum amasu oiribani asiguma mafum asi miyamna state asigi damak asoba khongthang ama lorapa sina aikhoi masel gi marakta laiminariba nungsinabagi mari adusu hena chesil halle haina Chief Minister N Birena apenba phongdoke Maugi silinau sina yamna voluntarily coffee plantation ki mayokta aduga drug karbar toba anti illegal oiba drugs sing karbar toba madi saba toba punamakdagi thinge na moina warep logbirakpa sigidamtai Mau Council madi Maugi praja puno koi gi site gi government gi site gi congratulation tawjeri aduga ikai khona honor tawjeri ana koi mayam sanga kana let us make green Manipur let us make our Manipur green yengo matam amada highway gi damakta yamna problem oina longnaramba Maugi Senapati gi area ngasidi just I want to appreciate the Mau student bodies
Mau peoples along with my colleagues देखो national highway safety की दमक उठाबा अदुसु करम उ यामना फजबा सेरी पाम्बी थाबा दु लोइनना safety of the highways हाइबा मोगी language highways इदा चलिबा सिंग accident थोकना फदनबा थोकना बगी safety द लो याव सुकुमगी वाखलोन नमख ngasiगी माउगी सिलनाउसिना इखोइदा पीबीबा कमेंट दा हायर पुछरेदा मणिपुर पुम हराउगनी मणिपुर की प्रजा पुनम हराउगनी थौरम अदुग मरी लेना माउ स्टूडेंट यूनियन के प्रेसिडेंट था असि तांग कुंदा माउ काउंसिल के ऑफिस ता पांगथोखिबा मियाम के मिफुम अदुना मयाई काबा चिंजा की मयोक्ता लौखिबा वरेप सिंह पाथोक्तुना सेफ मिनिस्टर एन बिरेंद्र खंगनखे